Ukhrulda warrant of arrest issue tauba chaluba OC ama Thangna Thinlaga siramgadaure. Session Judge Ukhrulgi court na warrant issue taukiba mioi amana mangonda warrant of arrest issue tauba lakiba Manipur police ke officer ama Thang Haidrangna Thinlaga siramgadaure hari laibak thiba thaudo asi ngarang irai nimite thokibani. Court ki order matungina Somdal police station ge OC inspector Krili James na kulai pai daba police personnel kharaga loinana Ukhrulgi tali village ta laiba first man Rungsung Yankai Mari Apokpa Kapangsui Rungsung Kauba Amagi Yumda warrant of arrest adu thinba chatki loina mioi asigi apokpi mamada warrant issue adugi matang na mayek sing na khangan na bahona ringai da court na warrant issue tawriba first man Rungsung asina thang ama losin nuna puraklaga police officer adu da attack tawrakibani report asina makhata na haribana first man Rungsung na Somdal police station gi OC gi thabakta Thangna Thinbadagi soktuna khudakta laing chathana bagi damakta local health care center amada Pukhatki loina center asidagi makhatana district hospital Ukhrulda refer tauki January mioi adubu makha OC asiga lakminakiba police personnel sing aduna overpower tongnaba honabada amukasu attack tongnaba honaraki adubu Jesami gi SDPO gi command makhada district headquarter dagi ahenba reinforcement team sing laktuna January accused aduna mafam adudagi nanthokuna chenaba honaringai da overpower tawduna phaki dok thokfam da Ukhrul police station gi OC shu laktuna yengsilamki loina thawdo OC da January first man Rungsung gi mathakta makhata na thijinabagi damakta Somdal police na criminal case ama lakhatkre hai ST list dagi ani kuki traffic lokthok tri fawba mikok thiba yaroi thadau hojiki phiba masida chumba mising phangbangam thajade Schedule Draft ki list gi ani kuki traffic lokthok triba fawba Manipur mikok thibagi thabak paikhatpa yaroi haina Thadou inpi Manipur Thadou Student Association amasung Thadou Community International na thadorokpa cherol amana phongdorakli yenaningai oiriba ani kuki draft ki matangda yanaba purak thringai da mikok thibagi thabak paikhalabadi matung tarakpada pamdaba thodok kaya thorakpa yai National Register of Citizen NRC update tawdringai da ani kuki draft ki wafam asi hana leikhai tagadabani maduna trabadi NRC pangthokpagi wahanthok leiroi kumja 2003 da Political gi ithil changba mawongda ani kuki tribe pu schedule tribe ki list ta chalhan khibani mapa leibak tagi ayaba yaudana changla khiba mitop singna masigi khudong chaba lawraga schedule tribe oiduna constitution gi khudong chaba kaya marum phangduna leire asiguma fibam masida mikok thibagi thabak paikhalabadi Manipur gi demography da chawna akai ba thogan baga loinana yellow furup singi right manghan ba oina thokani haina su cherol asina phongdorakli Kumja 2018-2023 amasung 2024 da Manipur laingangna schedule tribe ki list tagi ani kuki tribe lokthokna ba cabinet ki warif lawba laikhre haina palladuna cherol asina hai State laingangna recommend tawkiba wafam adu hauji Register General of India da panduna lairi chingi district singda hauji oiriba law and order gi fibam yengduragadi hiramasigi matangda center na panthaba tawdana thabak paikhatuna schedule tribe ki list tagi ani kuki tribe lokthokadabani madugi matungda NRC amasung census ka mari lainaba thabak thorom paikhatkadabani hauji oiriba fibam asida kanglun chumna mikok thibagi thabak paikhatpa oithokloi haina palladuna Thadou singi lup asina hai kanagumana Thadou haibasi tonganba kangluf amani haiba khangdaba yawi Thadou di kuki jo furuf ki manung chande Manipur lainga amasung center na khudakta mikok thibaga mari lainana paikhaliba thabak thoram sing lepkadabani karigumba schedule tribe ki list tagi ani kuki tribe lokthokringai da mikok thibagi thabak paikhalaklabadi maduda thorakba afafatta pumnamaki tekchak na laingak na pugadabani haidi Maharashtra ki civic poll da BJP na chawna mai pakre Maharashtra ki civic poll da BJP na luchingba Maha Unity Alliance na chawna mai pakre chahi kuntra rom Siva Sena na khudum chalamba Maharashtra ki Municipal Corporation 29 gi apunba seat 2,500 ga humpuga mapan gi manong da BJP na luchingba Alliance na seat 1,900 ga kunga mga fangbangam ki Siva Sena na seat 430 ga mapan amasung NCP na chamaga humpuga taret fangbangam ki Mumbai Municipal Corporation gi oina BJP na seat 40 ga mapan fangkibaga loina na Siva Sena na seat kunga mapan fangki Pune gi Mikhal da su BJP na chawna mai pakhibaga loina na apunba seat chamaga tara ga mapan fangki Ajit Pawar na luchingba NCP na subna gi seat kunga taret khak phangduna ani subata ki NCP SP na seat ahum amasung Congress na seat tara ga mga fangki member Chamaga Yankaiga Mathoi Laiba Nagpur Municipal Corporation da BJP na seat chamaga ani fangkibaga loina Congress ki oina di subna gi seat 30 dagi hena fangbangam kide nupi gi fi thongdaba photo thagaluba nupa police na fare social media Facebook ta nupi amagi mafi thongdaba photo thagaluba mioi ama Manipur police ki cyber crime branch na fagat pangam kre farba misak adudi Imphal East ki basiko mamang laikai dagi laisang them Amarjit kuntragani thoini haidi thaudo sigi matang da mamang chahi December tang kunga tarukta police ta tawrakhiba complaint amagi matungina tha sigi tang taraga manga da mang masagi mayumdagi police na fagat pangam khibani police ta victim oiribi nupi aduna tawrakhiba complaint adugi matung inna kumja 2023 da mahak Amarjit ka Facebook ta thengna khibani
Amarjitna mahakki Facebook Messenger da tongan-tonganba nupi kayagi sexually explicit tawri haiba khanglakpadagi mahakka mari tamna toknanaba mamang chahigi December tang 18 warif lawki madugi paukhum oina Amarjitna mahakki WhatsApp status ta victim nupi adugi fi thongdaba photo upload tawki hari police na Amarjit pu faba matamda mangondagi mobile phone manga phangba ngamki mahakna mahakpu wahang paukhum chathabada mahakka mari leinaba nupi singi video record tawduna thamlamba matung social media da share tawi haiba khangba ngamle hari hudongthiba thoktanaba Iran dagi India macha sing hondorakpa hokre Khamenina luchingba leingaki mayokta makhatana akanba mawongda khongjang changsilakpadagi khudongthiba thorakpa yai khanbadagi Iran da leiramba India macha sing hondorakpa hokre ahanba tangkaki oina commercial flight anida India macha sing hondoraki miyamna akanba mawongda khongjang changsilakpadagi Iran anongthak lambi thingjinkiba maramna India gi flight service ta apanba thowankhrabani Tehran da leiba Indian embassy na India macha pumna makhudakta pau fawraknaba khangankibaga loinana mafam aduda leiriba tourist mahiroi amadi lalon itik toriba sing khudakta Iran thadoknaba khanganki Iran da MBBS tamba mahiroi amana phongdokhibada tongan-tonganba mafamda miyamna khongjang changsilakpagi pau taba leiki adubu masamakna ubadi leikide numit kharanigi mamangdagi internet service thingjinkhibana miyamda chawna khudongchadaba mayokna hale hojik Iran gi mafam kayada leptana khongjang changsilakli Mirolingaida paracetamol chabada thoyongna akaiba leite report Mirolingaida paracetamol chabana poklakadaba angangda autism Attention Deficit Hyperactivity Disorder ADHD risks hengalhanba tawde haina The Lancet magazine da fonglakpa study amagi report hari mamang chahigi September thada US President Donald Trump na miron binupi singna karigumba paracetamol charabadi puknungda leiriba angangsingda autism gi risks wangkhathali haina phongdokpa leikrabani hiramasiga mari leinana London gi City St George University da leiba researcher singna tongan-tonganba study nifuga humdoi gi data nainaduna yengbada paracetamol na miron bising amasung puknungda leiriba angangsingda thoidongna kaiba thokande haiba khanglakibani The Lancet magazine gi Obstetrics, Gynecologist and Women Health da fonglakpa study gi report hai miron bisingna laihau horakpa natraga China khol phanabagidama akaknaba changda doctor singa ningthina tanaraga paracetamol chabada akaiba thokande paracetamol natraga acetaminophen hairiba analgesic makhal asi malemda khwaidagi paksana sijinaba China khol phanaba amasung laihau phanabagi hidakni atai atopa non steroid Dull anti-inflammatory drug amasung opioid yawa hidak chabagi mahutta paracetamol chabana hakchang sokpagi chang hanthali maram aduna malengi mafam ayambada miron bisingna China khol phanaba amasung laihau phanabagi damak hidak makhal asi sijinari report amada City St George University gi of London gi Obstetrics and Maternal Fetal Medicine gi professor Asma Khalina hai matam sangna chatharakpa changengi saruk ama oina miron bi kharada paracetamol pijabaga loinana atopa kharada di pijaramde matung tarakpada miron bising aduna poklakpa angangsing mawong matawda thoidokna khenaba amata leite haiki report asida yumfam oiraga mirolingaida paracetamol chabana tungda poklakadaba angangsingda autism ADHD natraga atai intellectual disability gi risks leite haiba khanglakibani paracetamol oibana miron bisingda khudongthiba thogali haina social media platform singda sandorakibagi matangda Federation of Obstetrics and Gynecologists Society of India gi President oiramba Dr. Sanjoy Gupta na hai miron bisingna paracetamol chabaga mari leinana miyamda leiramba chamamnaba pumna mahandaki report asina kohanba ngamle khulda chathakiba thawong naga furup singna chatharakpa attack ni NPO Kangpubi district ki manung chana leiba Ireng Naga khulgi gate maya da saba public waiting set amadi khulasi memorial pillar da su sign tongnariba KNFP gi cadre singna thasi gi taraga manga gi numidang da sidok lamba amadi foundation stone da Kuki Len amadi stay away haina thazilambagi thodok sing asi KNFP na Ireng Naga village ta chathakiba attack ni haina lode attack adu Naga furup sing da phone chatharakpa attack ni haina logani haina Naga People's Organization NPO senapati gi cherol amana phongdorakli cherol asina makhatar du na hai Ireng khulgi waiting set sidok lamba amadi foundation stone mathakta Kuki Len amadi stay away haina thazilamlaba matung Ireng khulgi village chief ta KNFP gi Substal commander ni haijaba Tiger Kip Jen Elias Thangboy Kip Jen Elias Haugen Chang Kip Jen kauba miyoi amana masak khangdaba number amadagi WhatsApp message amasung call tawraktuna KNFP na khulasida attack chatharagani haina warning tawrakiba si NPO na kanba mongda warning tawri asigumba KNFP gi thawong asi Ireng khulgi khunja singda thamnanaba Trident tawduna mafam adugi santi security amasung nungsi chanana himinabada choba kaiba piba thawong ni hairi KNFP gi thawong adu icham chamna particular khul amada attack tawbani haina lawdi thawong adu state asida khundari banaga miyamda atamna na challenge tawbani haina lawi asigumba KNFP gi mingonda kian khanganba miyam gi lanthum
Thuga Yaikaiba community anigi marakta nungsinadana bahonaba thawongsing asi NPO amadi Naga miyamna makha tana tolerate tawba ngamloi. MPSC na sengdorakadabani Manipur Lengake Higher Education Department gi makhada lairiba government college sing asigi assistant professor Chamriga Taraga Mapal lawgadoriba asi hiram kharada Manipur Public Service Commission MPSC na sengdoraknaba Kangleipak Student Association KSA na taksilakli. KSA gi Secretary Publicity na kuyek piduna thadorokpa cherol amana haribana MPSC gi khuthangda assistant professor Chamriga Taraga Mapal lawnanaba mamang sahi gi December 5 da recruitment notice ama thoki. Notice adugi point ahomda educational qualification gi matangda palliba concerned subject haiba term adugi mahutta concerned relevant elite subject haina thai adumakpu tang taraga mapanda thokpa topa notice amada nauna semdoraki. Elite subject asi UGC regulation 2018 da pallabasu masigi manungda chaliba subject sing adugi matangda MPSC na palliba MU gi office order adudi PhD tawbagini recruitment ga mari leinadi haiba wafam ama miyam maraktagi thoraki maram aduna recruitment asida sarugyagadoriba candidate singda chamamnaba fawale hairi. Mizoram gi apex body anina Myanmar border fencing tawnaba planning sinbinaba PM da haijakre. Mizoram gi apex student body Mizo Jerlai Paul MZP amasung Jo Reunification Paul MZP na Prime Minister Narendra Modi da India Myanmar border fencing tawnaba center gi plan asi yengsinbinaba haijakre. Plan asina indigenous community singi social cultural amasung economic relationships singda singnaba piri haina phongdokre. Mizoram gi Governor Bijoy Kumar Singha gi khuthangda pisinkiba joint memorandum amada organization sing asina hai propose tawriba fencing asina border gi mapalda leiriba common custom language culture amasung familial blood sing share tawriba ethnic community sing asida physically amasung psychologically khenahangani.